Environmental activist Licypriya Kangujam na social media da thagalakpa post amada governor gi matang da Irakkhiba do governor gi program procedure mayek Sengna Khangdabanani haina governor gi secretariat gi thadurakpa cherola mana sengdurakle cherola sina hai governor Lakshman Prasad Acharya si Assam gi full fledged governor ne adumoinamak mahakna Manipur gi governor gi additional charge pubane Thasigi manungda governor na Assam amasung Manipur khakta natana atopa state singdasu maruoiba official meeting sing yaunabagi damak chatok chasin tawri Governor Lakshman Prasad Acharya haukiba July 13 fauba Imphal da leiramlaga Delhi gi damak Imphal thadokhi Delhi dagi halaklaba tungda haukiba August 3 Imphal da lakhibani tungda ngarang Guwahati gi damak amuk Imphal thadokhibani Governor na Imphal da leiringaida civil amasung military gi makok thongba official singa unabaga loinana lamdam asida thokliba irang asiga mari leinana pangthokpa security meeting kaya da su saru yakhi masigi mathakta mahairoi loop yauna tongan ba loop singe luchingba kaya ga unaduna center amasung state laingangna paikhaliba thabak thawram singi matang da khanganki Governor Lakshman Prasad Acharya na ngarang Guwahati da chatkriba aduso maruoiba official commitment amana maram moiraga chatkibane mahak atuba matamda amuk Manipur da laktuna lamdam asigi oiriba phibam asi yengchingani mahak na full fledged governor oiriba Assam thadoklaga irang asina maram oiraga Manipur da na hena leiribane Assam haiba status si awang nongpokta khwaidagi chawba state singi manungda ama oibana mafam aduda su social amasung official obligation kaya leiribane pumnamak adu nathairamlaga lamdam asida oiriba irang asina maram oiraga mahakna Imphal da yama matamda leibane Pumnamak asi Khangdabana Licypriya na social media da thagalakpa post amada irang asidagi governor Lakshman Prasad Acharya chenkre haina phongdorakpa si laibak thibani amade leibak asigi mathau dang masak khangba citizen amana topam thoktaba thawongni haina so cherola sina makha tari